Ahamaka channel sig Mike Dig Mampron Potaram, October Nico no Crumzer, emitting a siphonki pouches in the Maroba headlines of the Maroba Pouch and Pudana Luxury Tabishi. National Highway single lady bathing Wigi Mayok the High Court the PIL Tarakle, IDP Singa Manipur Sangai Festival Pangtok Haningdri. Maroba Pau Tabishi. National Highway single lady bathing Wigi Mayok the High Court the PIL Tarakle. State a single lifeline or national highway sing the Maru Oina, Mitation Satokasin Yadaba, Yadan Ladiba Sigi Mayok the Manipur High Court, Tarakiba PILG Courtna Amit Tokre. Toksom Suzata Nipuga Manga Singjamay Matak Toksom Laka, a petitioner or Ministry of Home Affairs ki Homes Secretary Kotang the Union of India Yang Kaiga Taret Shuba Mountain Division Laimukongi, JCO IGAR South. Manipuri Chief Secretary Kotang the Manipur government, DGP Manipur Police na respondent sing oiduna Tarakiba PIL among asi Manipur High Court na kanaki. PIL asigi matung in ing 2023 gi May home the gitu champur the Tokiba Kanglup ki irang aduna maram oirega makata na state asigi tongan from singda Kanglup ki irang sandoraki. Irang adubo control taunaba center na local khongthang oina army amadi paramilitary force deploy tawduna Kanglup anibu khaidoknaba buffer zone semki masina maram oirega Kanglup animak thathokasin tawbada thingduna laki athingba asi makhatana adumak chatharakduna tampak tu khundariba maitai singna national highway number 2 Imphal Dimapur national highway number 37 Imphal Jiribam amasung Asian highway 1 Imphal More da chatpa yadana lady masina lebak asigi constitution da piriba rights to equality, free movement, trade, education, healthcare na chingba khanggaw na duna lakli hari. Petitioner amasung mahaki organization gi maikede gi national highway singda leiriba athingba amade buffer zone adu lokthok tuna chathokisin yahanbiu haina mari lainana lainaba authority singda aiba cherol kyarak pisalaba sukari gu mathabak amata lokhatpa leitri. National property oiriba national highway sing asida security na ngak senbagi mathak ta khulai paiba military group sing na control tawduna leibana tampak ta khundariba maitai sing gi chathokasin tawda athingba piduna leiri chahi asigi September mari the Ministry of Home Affairs ki PIB khuthang the press release ama thoktuna suspension of operation renew tawba national highway ani Imphal Jiribam hangdoktuna free movement helagani hana lauk thokki Namit adumaka the KUKI Council na highway Sibu Council asigi maike de athingba thamkiba leite adubu nakal animaki missing na buffer zone ge athingba ikai khumnagadabani tha adugi tara mangada KZC na free movement ayaba piba leite haina chirol thoki BBCC Village Voluntary Coordinating Committee gi maike de gisu PIB gi claim adu yadaba ga loina na KUKI area da maitai amata changba yaroi haina lauk thoki Petitioner na Tarakiba PIL aduna national highway number 237 amachung AH1 amadi Manipur gi atai miyam gi oiba lambi singda mepum khuding makki free oina amasung khenaba leitana chachokasin yahanaba respondent singda poktak pibiu buffer zone lanthoktura national highway singda maitai chachokasin da athingba thamliba asi unconstitutional amadi law gi wangmadani khenaba amadi buffer zone gi athingba sing thugaiduna community pumba missing asoi angam yauduna neutral oiba national force deployed tawnaba pauktak PBU high court ki supervision makhada high power monitoring committee ama semduni yangsin hanbiu national highway sing asida maitai sing chathok chasin yadaba amadi maitai yauna micham chathok chasin tawbuda security Scott Pinanaba respondent sing interim direction Pibinaba prayer Tauri. Nakalama Romdana IDP Singa Manipur Sangai Festival Pangthok Haningdri. Manipur Lengang na Sangai Festival Pangthok Nabathorang Tauriba si IDP Singi Khanbiraga Pangthok Pigano Haijanaba to Champur Maite United Committee on Protection of Maite Victim More Amadi Expo Committee of Victim Village na warep lawre haina Champur Maite United Committee co-convener naba ningthaujam na fongdokre ngasi Manipur Press Club ta pangthokhiba pawmising unabada makhak na makhata na hai lenga ng December tha manungda periphery area da laiba IDP singa masa gi yumda tangkak ahum
thokna hanjin hangani amadi national highway singna free movement lehelagani haina laukthokkhrabasu ngasi phawba thabakta onthokpa ngamdana leiri maram aduna lengakna hawjik sangai festival tawgani haina thorang libasi IDP singi maikaidagi tawbiganu haijari haiki paumi singa unaba aduda saruk yakiba maitai council moregi secretary laisangthem rajendron hai manipur thokliba irang asi hawjik nomai kapa lepkiba asida irang leitrabagumna lognari IDPs na ngasi phaw masa masa gi yumda handana relief camp da natraga naknaba bari mata singi da leiriba mayam asi ubidaba dawna tawri lengak na haiki wafam sing amata thabak da onthokpa tawdan leiri karigumba aruba akaknaba laina ama naduna mapanda layeng machatke haibada flight natana makhagi lambida chatpa yadri asigumba kayasi laina atop mapa lamsingda manipur asi hawjik tungdu laitaba hanjilakle haina khanghan nabagidamak sangai festival tawraga miyamda utchaibagi thabak asi tasengna pamde IDP singna hawjiksu awaba ama mayok naraga relief camp ta nomagi sidana bachara ani khakcharaga wan hingli haibasi khangbiraga amadi ubiraga sangai festival asi pangthok bigano IDP sina changsileba khongthang asi lamdam sigi miyamna su mating pangbiu lengakna su wakal khanthabiraga sangai festival asi tawbigano hawjiksu irang asi loidri irang loiraba matam da IDP singna masa masa gi mayumda hanjalaba matam da ikoi puna nungaina festival asi pangthoknasi miyoiba haibasi loinamak harau kumai pamdaba amata leite adubu hawjik IDP singna mayok nariba awaba kayagi marakta sangai festival pangthoknaba thawrang tawriba asimakti matang matam chadi haiki paumi singu unaba aduda express committee of victim village sadu yengkhoman dolai thabi litan pokpi mairenpat sabi lampaki convener Akoijam saratna hai khulmanga gi khunja sing hawkhiba ing 2023 gi me ahum dagin lanjen raktuna hawjik sajiwa relief camp ta leibani mayamna chatna riba samaj gi harau kumai nungaiba haibado akhoi gi wakhal pukningda amata faudribani manipur da leiriba CSO singna IDP singna thangjiliba khongthang asida chawna saruk yabiu ngasi leiriba government asina lauthokhiba wafam sing adu nga chatpiu ing 2025 ki December fawgi manungga tangkak ahum thokna IDP singna masa gi mayumda changhan gani haikhiba adu changlaba matamda lamdam sida tangdu leitaba puraknaba khongthang lokhotuna mahausagom santin hanjilaklaba matungda sangai festival asi pangthokpiu haina fongdokki masini ngasi nomagi maroiba headline sing amade maroiba pausing tabiriba singbung asida makade matang swaida tension jari loina na channel asibu share like amade subscribe tabo kawbiganu haibaga loina na kaina nabiya thang ni jari